ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯁꯤꯡꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯑꯃꯁꯨꯡ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯑꯁꯤꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯂꯩꯈꯤꯗꯦ꯫ ꯄꯥꯁꯣꯏ ꯄꯨलिस स्टेशन की मनुंग चनबा कैथेल मानबी मितई खुन अमसुंग मोइदांगपोक एरिया द ngasi ayu pung 4 tabada anakbada leiba singdagi kuki lalhopasina ahanbada mortar cell sing kapsilaklaba matungda afava makhal ki nongmai sinaduna nongmai round kamarom kapsilaki kuki lalhopasina nongmai kapsilakwa aduda khun ngakliba mitai village volunteer singna license gun sinaduna nongmai round khara kaptuna khudan ki amasung kuki lalhopasing adu daktoki नौमई कानब अदो मिनट 10 का मंगा सथगी थौदोग अदुदा अशोक पंदी याउकी दे हैना थौदोग थौफम दगी फंगबा पाउन हाइरे पनबया बदे हौकी बद मिट खाने की ममांग दसु नुमिदांग अमद कैथेल मानबी एरिया द कुकी मिलिटेंट नि हाइना थाजबसिंगना नौमई काप तुना कुमथरक पदगी मिटै खुनगी खुनमी सिंग लांजिना खिबा मदे नोंगालक पद स्टेट अमद सेंट्रल फोर्स सिंग चांग सिंदुना अकन बथबक सिंग लौखत खिबा लैखिबानी मे अहम दसु चानपुर की हौरखिबा अकीबा फंगलबा इरान द मणिपुर की सिंखोंग सिंग्याद लैबा मैतै सिंगे खुनसिंगदा अकनबा मोंगदा लांदारकपदगी नगलनी की मरकदा अकनबा मोंगदा खुथोंगनरकपदगी यामदबदा मियोइ चानिरोम सिदुना सद्रुक सट्रेट हेना सोगलगा लाइनिंग लाइसोन की संगसिंग यावना संगमदि युम लिसिंग कया मैना चाक्तना मिलिसिंग हुमफोगी मयादा हौजिक फावा लांजेनदुना लैरिबने यामना कन्ना खुथोंगनरंबादु खरा खरा लेपखिदुना लांजेनरुवाबा खुनगी मियोइसिंग हंजिनफा हौग्रबा मतुंगदा हंदकता कुकी मिलिटेंट नि हाना सिंगनबसिंगना इम्फाल ईस्ट अमदि इम्फाल वेस्ट की कांगपोकपी डिस्ट्रिक्ट का ताइनबा मफम सिंदा नोंगमै कापसिंदुना लांदाबगी थबकसिंग हेक चथरकली इम्फाल ईस्ट की लमलाई केंद्र की मनुंग चना लैबा सना साबिदसु ngarang amasung ngasi gi lonaba ahing pung 12 मिनट 9 रोम ताबदा कुकी खुलाई पाइबसिना काउने अमसुंग नातुम सिंह हारिबा मफम सिंह असिदगी नोंमै राउंड क्यामरो कापसिलकी लाइबक फबदगी अशोक पंदे यहौदे हाइरे नोंमै कापसिलकपदुगी मतंगदा ओइनाम चंद्रवाली कौबा मियोय मन हाइ हौजिक सिंखोंग नक्ना लैरिबा मफम सिंह सना साबी अमसुंग थमना पोकपिना सिंहबा मफम क्यादा ngahek leitana nongmai kapsilakpa asina aikoi mafam asida leibada atoki matik awaba ama haibadu hoire sufam nomfam khangdavada natana safam thakfam khangdana leiringaida sarkar asina santi anjinba haure hairiba si imphal mayulda santi oraga santi ore hairibra khongangi mafam kyada tumpham chafam khangdana kadaida karamba matamda nongmai kapla kadagi haina ahing jari tuna leiriba mafam asida karamba lengha kimarweba miyoising laktuna yangsin biba leihrabagi haina चंद्रवाली ने पेंदबा फोंदोकी चिंदा खक्ता शांति ओरे हाबन यारोय मफम असिदसु लाकविदन मफम असिगी अवा नुंगाई हंगबा लाकपियो मदुदि नतना शांति हंजिले हाबदि यारोय हौजे अखोयगी अदुकी मतेक अवा वोरे मरी लेनबसिंगसु मफम असिदसु मतेंग पांगबिदुना शांति हंजलनबियो अनसु फोंदोकी इम्फाल ईस्ट की यायंगपोकपी पुलिस स्टेशन की मनुंग चंदलेबा साफुंखो खुनौदसु कुकी खुलाई पाइबसिना ngasi अयुपुंग मरी मखाइरोम ताबदा नोंमै राउंड कया कापसिलखरे नोंमै कापसिलकवा अदुदा खुन असिगी एम्बा मियोइसिंदि खुदोंग थिरोइदबा मफमसिंगदा थाइदोक्तुना लैबना अशोक अफंदि यहौद्रे हाना खुनजासिंगदा फोंदोरकपगा लोइनना मफम असदा ngahek leitana singkhong singyadagi मितै ताबा मफमसिंगदा नोंमै कापसिंदुना लानगी बार्टोन तौरकलि हाइरे हाउजिक मफम असदा मियोइ अमता इंगना चिंगना लैबा ngamnadre नमिदांग हेक यौबका मफम साबा येंगदुना लोतुना लैनरे हाइरे हिरमसिगी मतंगदा चोंगथाम हियन बकौबा मियोय मन हाय हाउजिक मफम मसिदा लैबदा अतोकी मतिक अवाब हाइबदु होइरे सुफम नमफम लैदबदा नतना नमित खुदिंगी कोकी खुलाई पाइबसना नोंमै काबलकपना कनासु युमदा लैबा ngamnadre ngasi ayu agan mapung 4 makharum tabadasu tourism village amaso monom 5 village dagi midai taba khuntamna nongmai round kaya kapsilaki masina maram oitun haujik so mafam masida laibada adoki matik awaba oire amoromda kuki militant sing handak maitai sing gi khunjingda landaraktuna khungi yum sing mai thaduna mayumda leiba ngamdaduna relief camp singda sienbagi thabakta singa tainan leiba maitai ki lakon singna laupanba kumlubada nongmai kapsilakpadagi yamlaba lakon sing laupanba yadabaga loinana kumgi nogi mong marin naidavana atai lakon kyasu laupanba
याददुना मथंगी सहीददी यामना नातै चादब फिबम अमा मायोकनबा याना लेरबने कुकी मिलिटेंट सिंह हातो पिग्रबा लिंथोय ngамबी अमसुंग हेमंजित की मिंगदा अपोकपा मफा अनिना उधाखरे असुकुइना अखोइना वाकलिबसी कनादनो सस्पेंशन ऑफ ऑपरेशन सु चनरिबसी कनागनो हुरान बना फारबदी कनाना वेल तौगनी लिंथोय ngамबी की अपोकपा इशानी की मिंगदा थाजरिबा उ अनि असना सारे फारकलगा मखोय अनि बो निंगसिंग बिदुना बियाम की तंगदु लेताबा वेरसनु तसेंग नमकदी इसा अनि बो हिंगना हलकबा पामजखिबने हेमंजित की अपोकवा जुलाई 10 के अयुक्ता मयुम दगी थोखिबदगी मफम खंगदन लेरखरबा मदों ममांग थागे कुनगा मंगादा कुकी मिलिटेंट सिंगना मिनुंगसी यावदन हातोकफिख्रे हाबगी फोटो सिंग वायरल ओरकपदगी लैखिद्रे हना लौरबा लुवांगबी लिंथोय ngамबी हिजमा मसों पेजम हेमंजित की मिंगदा मखोय अनिगी अपोकपा मफा अनिना मखोय वोनिंग सिंगदुना अदुमक लेननबा मखोय की मिंगदा उ चारा सिंग थाखरे उधाबगी तौर मदुंगासी थंगैबन केंद्र डेवलपमेंट ऑर्गेनाइजेशन सिंदुना थंगैबन पुखरी असौबगी ममांग लंबीदगी हौरगा थंगैबन पांथोयबी सांगलेन फावबगी लंबीगी नागेदा चथगिबने उ चारा सिंग थाबगी तौर मसिदा संगनारबा फिल्म मेकर अरिवम श्याम एक्टर काइकू समरेंद्र डेविडा जाउना फिल्म की मियोय सिंगसु सरुगा के उ चारा सिंग अदु अखोइना उ पांबी सिंग कल्लासी अखोइना अखोइगी आंगांग सिंग कल्लासी अमसुंग लिंथोय ngамबी अमसुंग हेमंजित की असुंबा वेल पुरकदबने हाबगी पंदमदा पांगथोकिबने फिजम हेमंजित की अपोकबा पीएस इबुंगो बिना लेखिद्रबा मसानुपा की मिंगदा उ थाबदा थाबगा लोइना हाई इसा अनेगी मिंगदा थंगैबन की मियाम अमदे एमएलए जाउना तागदोना सिनबीदुना उ पांबी थाबा फंगजबा नुंगाइबा फोगे उ पांबी सिंग असिना सारे फारकपा मतमदा इसा अनेगी वरिबु निंगसिंग पिदुना अफबा साउकटफो ओइबगा लोइना मखोय अनेगे निंगसिंग बिरागा मखोय अनि वनिंगसिंग बिरागा मियामना तंगदु लेताना लेबु ओइरासनो मखोय अनिगी मतंगदा सरुक याबिखिबा मणिपुर अमसो स्टेट असिगी वांगमदा लेबिरिबा मितैसिंगदसो मांगना थागतबा फोंगतोखे इसा सिंग असि हौजिकति लेबाक मियामगी ओइरे अदुबो तसेंगनाबक्ति इसा अनिबो हिंगना हलकपा माफा ओइबसिना पामजखिबनि हाइके ममांग थागी कुनगा मंगादा भाइरल ओइरखिबा फोटो वदो पुमनमंग खंगनरे लैहिदबा सुमलगदि मथौ मंगाम पांगथोकनरबा होनबसि मिदै खक्तगी नते कांगलो फुरु खुदिमाकिने मरमसिना इसा अनिदा से चाकिबा फिरोल याउना फंगबा पामजै अदुमा फंगबा गमद्रगसु सरु मसेट अमा तोहरबसु फंगन बिदुना मथौ मंगाम पांगथोकहनबिउ हाइके लुवांगबी लिंथोय ngамबी हिजमगी अपोकपा आइस कुलजिनसु मसानोविगी मिंगदा उ थारगा थाबगा लोइना हाय इसा अनिगी दमकता मखोयगी मिंगदा उ थाबा फंगजबसि यामना नुआइजै मागी मैकेदिगसु थाननबा हाइनिंग हाइक्रो टाइरेना सिंगबा पांपीगी सरासिंग पुरखे हाइनिंग असिना मयामना निंगसिंग बिनाबनि अदुगा हाइक्रो असिना तौजखिबा पुनमकदा अरानबा यावरगा सुंगाक पिननबनि अदुगा टाइरेन पांबी असिना पुनमकबो टाइनबा ngamnaba हाइदुना पुरकपनि हाइके मतुंगदसु उजरा थाबिनिंगबसिना सुग्यान जानथलोइदबा मफमदा थाबियु अपांबा चरासिंग लिस्ट सेमदुना पिबिरगो पुलप थामिनदुना मियामना ngaksen birabadi soidana hingane ngasi dhariba u pambising asisu phukdat biganu kanagumbana pampi pe yaurabasu havirago yumda laklaga kachage mara makhata na hai aikhoina khangdabagi wani ngasi landarakli basi lainungdagi jauna mapandagi landarakli bane miyamni isagi damakta laikat firagasu aigi wenadi ponsigi laikallaroi layamagi ponsigi wari lai tabadagi aigi ponsigi oina layamagi ponsigi wari lai tabadagi aigi ponsigi oina lai heklaga kalaroi haike अदुम हौजिक लैरिबा लेंगाक असिना तौहिरिबा फिबम मसिदि यामना नोकनिंगबा फिबमने मयामदो फोन हारबसु नोकनिंगनी असुकुइना एकोना वाकलिबसि कनागनो अदुगा सस्पेंशन ऑफ ऑपरेशन सु चानेरिबे असिना कनागनो हुरान बबु फारबदि कनाना वेल तौगनी हाइखिबा आइबा लमापम कमलगे वाइसिंग निंगसिंग लगे हौजिसु नेमजा गिफ गेन मिनिस्टर ओइरि हाइबसि ngarang khakda khange कुकीसना तोंगानबा लमतानबदा महाक मसा यावरिबा नत्रा हाइना हंगलादुना कनादा वकल उगदौरिबनो हाइदुना मियामगा तानबदा सरुक याजगे हाइखे नकलमरोमदा बीजेपीदगी तोकदबनी हारगा तोकदबनते साफम कुंजा किशोर मणिपुर के मिनिस्टर एन बिरेन असि मणिपुर कन्ननबी सोन थारकपा मिसंगने कनागुम्बा खराना बीजेपीदगी रिजाइन तौगदबनी हारगा एखोइना हेक्ता तौगदबनते बिरेनबो सीएम दगी रिजाइन तौगदबनी हारिबा मियोइसिंग साइकेट्रिक्स डॉक्टर की मनाक्ता पुतुना लायेंग थोकपा मथौ तारे हाइना पासोय असेंबली कॉन्स्टिट्यूएंसी के एमएलए साफम कुंजे किशोर एलाइस केबना फोंदोखरे ngasi बीजेपी पासोय मंडल न सिंदुना तेरावजा साफम लाइरक मसिंद लेबा मणिपुर लेंगा की मणिट्रोन की चेयरमैन सु ओरिबा एमएलए साफम कुंजे किशोर की
Kunja Kishore ki yumda pangthokibak Manipurda hauzik irang maram oidun oirakliba phibamgi matangda BJP gi workers singi oiba khananainabagi mifam ama pangthokre. Mifam adula Pasoi Assembly constituency gi MLA safam Kunja Kishore hai narco terrorist ku ki sing thengnabagi lan asida Manipur gi miyamna lan asi aikoina mai faktaba yade Manipur ima kandaba yade lan asi atu matamda loisindaba yade haiduna wakal amasung panggal gi oiba mateng amasung afava suggestion pipiri ba Pasoi Assembly constituency gi miyambo magi maikede gi thagachari Housing Manipur gi miyamna pamli basi lana si atoba matamda loisin ba adune lana si aikoi punna mala lingchen manarapa matam amasung aikoi punna magi marakta apam pamda sing punna amatoina yana ba lambi amada futhok punna saninarapa matamda lana si mai fakpa ngamgani hanam hangna phongdokhi Miyoi kharanan nakoi BJP dagi toklo haraga aikoi na hekta tokadaba nate BJP Pasoi mandal gi thaufuba amasung workers ina madugumba miyoi khara gi pressure da aikoi na thabak tawroi haina palladuna Kevan hai aikoi se BJP ke worker oina leituna Manipur kanana be thawrang laukhigani BJP Pasoi mandal gi thaufuba singda nakoi BJP dagi tokadabani haina ki haliba se makoi na gari authority oiduna party dagi toku hairibano amade ayak for BJP MLA dagi toku haina pressure tarokpa kuire haina falladuna makoi na BJP dagi toku hairaga tokadabana te haina kebana phongdoki Housing Manipur da thokliba lana si lengaga sina tungkoiwa asan mamiyeng amaga loinana Pobi bambi dhava thingluwa reserve forest na mafandagi ain kaina sangchilakpa narko terrorist ni lam khop silaktuna reserve forest ko tokduna kunda silakpa thingluba dagini haiba wafam thamladuna mahangna hai lenga ke soiba leirabasu haibi yu matudi natana rajniti gi thawinsin manba mongda lenga da atamna maran sijilaga maram chadana irang sagadana bahona bagi thawongdi lepiyu Manipur hauji thuli birang asigi matangda kanagumbana chinda pangang dangang badi yamna lai laitonda saru vante matagum pangang dangang laga hero saba yai miyam da maribak ning basadun pangang dangang luraga kuna di miyam da lale hana sengdokpa miyosu leire kuna lale hana sengdokka da buwergadi karigi miyam da maribak ning basadun nga hektangi oina miyam taba nunghaina naba hero sadun pangang dangang luribano hayeng kapna na pangasi nogan bagi thawong tokpiyu hana MLA Kunja Kishore na phongdokhe Manipur da kundamina riba jati kanglu punamak punanungsi chana laiminagadabani Manipur kai wakhak yaroi haibasi se minister gi achet pa firemne Manipur kan ge haina thorak pa se minister bo miyoi khara nam hangna Manipur kan ba ngamre CM pham da gi resign taw haina demand tawriba se nokning ba phawi haike sen khai bada se na ba ama nongmei ga kona na phagat ke Manipur police na ngasi underground group amagi active member ama MM9 gi pistol ama maru ahum mobile handset ahum amasung lufa Lising nifu ga mga kona na Imphal West district tagi fagat ke Paraba miyoy si Imphal da extortion gi thabak thoram singda chenaba miyoy na Manipur police control room na phongdoragle nong mai ka farma song protester sing punbagi thaudok singal loinana haugi bapung kunmari the state asida ungkona ba phibam laiki adubo laksil heda serol amada police control room na haire Imphal West kaksing amasung Thawan district ki matai waiba amasung khudong thiningai waiba mafam singda security force na thi bagi thabak chathagi haire National Highway 2 Imphal Dimapur lambida tangai fadaba folam sing puba gari sama laki gari sing maning tamna amasung aswai ngam yaudana chalan hanapa kodong tiningai oiba mafam singda security ki thawrang sing paikhalle amasung sensitive oiba lambi paring singda security kanboi piri haina cherola sina palle Manipur gi sing amasung tampak ani baki tongan ba district singda punna nakas checkpoint sama kunraga humtoi thamki amasung athing basing thugai ba mari leina namiyoi lising amaga samanga marfutra mafan police na detain tawki hairi Miyam na tonga da thazana dava thazadana va amasung arhanba video singthagi section hanava afil tawbaga loinana yumpham yaudaba video ni singba sandorakpada central control room gi room pre number 9233522822 dagi confirm tawba yagani haire lut tawkiba nongmai sing nongmai maru sing amasung explosive sing police da natagana manak nakpada leiba security force sing da khudakta halakna basu serol asina makhatana miyam da apel tawre Kedrigau da nomagi oiba khana naina ba mifam pangthokre warep dare laukhre madamga chuna draba MLR LX semtok naraba assembly de pukat kani Sheikh Nurul Hasan MLR ek haiva asi khwaida ki maram chadaba arhanba semtok daba yadaba lo amane matamga chuna draba yegasi semtok naraba tanja phanglabadi assembly de pukat kani ana Kedrigau esigi MLA Sheikh Nurul Hasan na phangkokre Kedrigau esigi MLA Sheikh Nurul Hasan gi miyeng makha da nongmagi oiba khana naina bagi thoromama one day public convention ngasi Kedrigau wang laikai de leiba MLA gi jumda pangthokre
मदुदा हौजिक मणिपुर थोकलिबा इरांग असिदा कॉन्स्टिट्यूएंसी असिना लौरिबा अमदि लौगदबा थौदांगी मतंगदा स्टेप 2 बिडेगन फॉर द ongoing crisis हाइबा हिरम असिदा खनाके थौरमदुदा इरांग असिना मरम ओरगा लैखिदबसिंगी मफमदा मिनिट अनि तुमिना लेप्तुनि काय खुमना पसोदखे थौरमदुदा एमएलए शेख नुरुल हसन हाय तंपागदा तारिबा मियोइसिंगी लम एक्सपांड तौबा यारक्तबा मदे ताफुम लैतबा असिना ख्वाइदगी चावबा मरम अमा ओरगा हौजिक तंबाकी मियोइसिंग सेलुल ट्राइब लिस्ट चलहल्लो हाइना दाबी तौरकलिबने एसडी डिमांड असे थबकी रिजर्वेशन की नते सिंगदसु तमदसु चप मानबा लेलो लैनबने मीसिंगदी नोंम नोंमगी हेंगलगली अदुबो लमदी चावखतनबा यादबासी लाइबक थीबनि हाइके मानमखातन हाइ मणिपुर असि काइबि यारोय लेंदना लैगदबनि अमदि मणिपुरगी ngamkhoi singnarаквага loinana sahi cha kyadagi khunda minarikliba asengbi yellow missing gi nungsi chanaba leiba asiso chanan leiba asibo kaina bhona riba se pundalan theng namina tuna manglomda chanana ba phantam danga sigi thoromasi sinbane haujik mangda taraga leiba maruiba isusing hanana ina ba change ahan bada manipur gi territorial integrity asi condition ama fofuda kaiba yaroi masida singnara pagodimak chapchana thengnagani aiba sine ani subada manmorom dagi sangsilagli ba chin kuki narco terrorist na aikoi ki generation sing hantanar bhona rakpa amadi aikoi masel gi marakda nakpak tanar bhona rakli ba asi chapchana thengnaduna aikoi masel ama toina chapminaba ahum subada democracy da tawning ba demand to ba yai haraga so nadai jada ba amadi tofam thok ba demand torokwa asina aikoi da sarak chahingna ba amadi nungai taba lairi aiba si khangmina ba dune mang nai pali balengak asi da laiminari pa tampaki mla sing punna thokliba iranga si chapchana thengnaduna lage Chief Minister gi miyeng makada leiriba MLA Minister sing asina tumina leiba nate miyamni yengba matamda penda bakhara leibadi yai maramde khudagudakta hek haibaga tawningba kaya amana tragana haibaga thaba pangthorakpa na halaningba yaudaba nate India laigangna amadi tongan ba Ministry kana Manipur thokli bawa thokasi narco terroristing asina India gi apanbagi saktam thogaina da bahonarakpane masi Manipur da landaba nate India da landarakpani aikore yaba ngamloi haina horakpadagi haikre masida sunatan handak susan pogi miyoyama wathok asiga mari leina fakiba aduga mari leina thola giva NIA ge report aduda aikoina loina uba fangkrabane haujidi kanana kanada chathaba lanu haibasi miyam punamana khangmina duna mangda taraga leira haike amarom da lengak leitaba haibasi yamna lai aduwo lengak leitaba asida leiba asiga gi khenaba asi miyam khangmina bajange lan matamda aikoi masel gi marakda onsina ga dabanate ngamna ba lanthing minasi haragadi rajniti gi khena ba madi isa gi khena ba khalol kya si tongana thamlaga lebak na mang tharaga ngasi ki mirol amadi tongi birol gi damba khallaga satmi da sangi haike paddaga kya leirabasu amata oiwa haiba sina punamak mai pakani adubo iramda manipur dadi apun bagi pangkalasi war pangumba amadi isu wasi karino kauthokraga tongan ba isu sagar pagi mami udabanate lan haiba asidi aikoi amato oina lepsi lan ngamsi lebak kai yaroi lebak kai bagi mong uraklabadi MLA sing tumina leigani haibadi khanbi gano miyamna thangalakliba MLA sing phamne henna maru oide lebak ki integrity da singdarakpa atopa karisu changloi haike lalasi thamanga leptana lan thengnaraga lakpana miyamda hojik pangliba saitheng kya ama leire economic education abadi khunai ki leiriba isu kya lakpa asina aikoi masal kan abagi phimam do oida lagle hojik lengana dawgada pathaba kya ama leire haike MLA Minister amadi officer singa memda attack tawraga iraq asigi woroisin purakloi apun bagi wakal puthokna duna afaba sing lausinaraga malemda aikoi dagi hena mating leiba jati ama leite haibado khangan ba ama change lan sungsoi soidana ngamgani lan ngamlaba matungda aikhoina satkadaba lambi amade lawgadaba phirep sing aikoi phunna lawbinaba change lengak ta pangtai da tainavana yaroi haike ngasigi mifumadu da MLA yauna amatoina yana ki ba warep sing adude Manipur gi apun basaktam kai ba yaroi haiba firep lominaba Manipur manung da separate administration thamba chanaba yaroi aikhoi punna narco terroristing mayuk na waga luina athubada NRC chanhanba niyam na jada bamong da police station sing dagi laukiba nongmai sing athubada lengak da pisilanduna ai laiba lengak ama ohenbada khedrigaw gi MLA na angamba mateng panghanba lana sida sok apan nanglaba miwi sing da MLA masong miyam na angamba mateng pangsinba LRA semdoktura uniform land law amal henadaba khonabada MLA reduction ba amadi mitai pangalbo ST status bibina na khona biyu haina MLA da taksin ba haibasne thormadu da khedigaw SG MLA gi bigeng baka da semkiba peace committee na lokhiba thaudang singi patang da so wafam kya thamke
खना नैनबदुदा constituency asigi manungda leiriba tongan tongan ba club mairoi gi loop meira baipi organization amadi ha kya na saruk ya ke luhong ba tha phadri da yomai thadok bikre relief camp da hingnana bagi damak phanek sari manjo haktheng na ba paudam torbungi khunja ama luhong ba tha pharak pada kuki militants na lan tarak padagi torbung kaithel haraga khangnariba mafam asida leiba ipuroi bagi yomdagi lanjelak khiba aduna hauji bhaba relief camp da lelakli hana masagi sahi khunkhakta ngairibi karamong bi manchuna ningam dana phongdorakle mahna hai sahi asigi april manga da luhong bani jumba lakpan nori bana khulsing phawwa loina khangdre ifamna wangu dani torbung kaithel haraga khangnarabasu ipuro bigi yum khara sangsilaga leibani mayahum da susanpur da release ali habiti ta khia dubo thoidokna khanabadi tawkhide adubo yumda leiringai nungtil pung ani makhai dagina ahum taramdai adwaida nongmai kapagi makhol ta bahurake tear gas kapagi makhol su ta ki nongmai amasung tear gas ki makhol tabadagi thoktuna yenglubada nungna thomjilakpadagi amuk sanglake ifuro bigi jumgi maningamati akoi bada yamna nakna yanakha lonare habi yaraba mongda kuki singsu laminar khibane marmasina kuki sina sangsi lakhibadagi yumgi mamanglong thamba sarukda senthorake mafam adusu kuki sing yamna leiba mafamne makhoi nomai kaplak fada natna nung kya su thajilake madugi matung da jummai thaba horakle haibadagi namita pung taret fawa yamna wana khanglaklaka ipam tamna senke ifuro bagi jum thadok tuna sen ringai gi mamangda community hall workshop na singba yauna mai thare haibagi pau ta ke adobo thawai dadi hingawra basu haidana ipam tamna selakibane ifuro bagi jum da mai thare haina mathangi namita ta ke adobo aidi lanjelakibana uba phangre hingna ba selakpada khongda tongliba sandal phawa ta hauke longba kui drevani na jumgi pochai panamak sumai thabada yawkhre arake pochai amada lakthokpa nangdabadagi isa khaktama hinglaga loire haiduna selakibane aduk sathiba aki to jungba do pokpadagi thengna khitre haujik relief camp da leirabaso namit adu da phawkhiba aki to jungbadi ngasi su koktri haike me hom da ipam da selaklagaso imungi mising di adumak lehauki adubo lalhena kanselakpadagi imung manungi biyo panamak su lanjena ke haujina thamai bangi pukri aso pamanakta hangliba relief camp asida leiragle ifam da leirakiba adu ima pabung inem ikuna relief camp da punna leise arakpadagi lakibane camp asida leiragaso isana fi saba hairakpana senthok lambi oinana bakitamak itaigi nopi isesu yauna fi saba horakpani haike relief camp da leirakiba tha ani surakle ahan bar lakpada lufa lising amba firakhe aduga haujik fi sariba sisu camp asibu hangliba committee na loina puthokpiraga sabane fi ya samal bakhoina bibi gani haujik sariba fi asina bharang fijan kot pa phanekne haujik phawada phanek tara sakhre ipam da leiringai dagi sarakpana fi sabada wade khuloi oi haike aigi furoiba karam kingsan gari thawani marmasna ayangna famjabadi irang ase loisinduna isagi yumda netana leininge tasengna ma hingari aiba thajurudrabari adubo haujidi yumda halurabasu yum leitre pochai singsu amata leitre marmasina hallaga matau karamda leirugare lengana sinbidrabadi hallaga leiru uba leiruna bajum leitre kokisana sa tharkliba thawong asidati makhoi manipurda leheningre makhoi vo amukana nungsiba ngamlaroi manipurdagi kugising marufangna takthokkiba pami hairake Makatarakwa atopa pauda Congress MLA BJP da yaugre saliba sahi asi lorakpada pangthokadaba Madhya Pradesh ki assembly mikhal ki mang oinana Congress MLA Sasin Birla ngasi BJP da formal oina yaugre Birla Khargone district ki manung chanba Barwa assembly constituency dagi ahan boina MLA oina karakibani bafwan leiba party ki state office ta ngasi pangthokpa thaurom amagi manungda sahi nefu suraba Birla BJP ki membership lauke Rajasthan da watpi naibi hairakibagi matung angang oiribi nupi masin manau wani suicide tawduna sigre thangjur mita hu thaktuna suicide tawduna angang oiribi nupi masin manau wani sikibagi tawdogado tijinana Rajasthan police na special investigation team ama semgre nupi masa sing adugi mapana thangala kiba wakadamada nupi masa ani adu people khunda hostel amada lei amasong mai tamki sahi sudriba angang ama jauna na ahumna makoi bo tuhatuna wotnai ki hai ki nuba masa ahumatu police na fakre Banswara ki IG police yes Parimlana ANI da haike na wari bidu masa ani hu takle hai ba pau adu Ganda ki police station da aikhoina phangke hu ta ki bidu pasa singa do hostel amada thake mafamatu da makoi sire lautoke makoi ki mari mata singa nupi masa masin manau ani ado people khunda mai tamya masong sahi sudri padu masa ama masung atopa magi marupani na makoi po tuhatuna watnai bi ki haike Tawdoga to chijinna na special investigation team ama semgre
BJP ki Rajasthan Chief amasung State asida Opposition Leader Rajendra Rathore thaudok adugi matangda Ashok Gehlot ki government da onsinduna chairakre thaudok asi state asigi law and order system da wang amani haiki Congress ki Jungle Raj ki makha nupi sing amasung isa nupi sing ki mathakta chathaba miyot minai matol lomle Pardavgarh district ki pipa khonta tuhadbi ba amasung ot nei viba ki awaba khangba ngamdraba school nupi maza anina suicide tawkiba ki thaudok asi ikai ningai ne Nakala maromdana masanufi rape tawba amasung miron hanpanufa sibagi sarak pikre Haryana ki Parwalda fast track court amanam hak masagi minor masanufi rape tawbagi maral phanglabanupa amabo Ngarang thang junabita sibagi sarak pinanabagi rai takre Case asi Parwalda Women's Police Station da angang nupi masa atuno wakat ama thangalakiba October lisingani kundagi haukibani amasung magi wakat aduda magi mapana haukiba sahi mahakpo sexual ki thabak sathagi ana phongdoki ana ipau ki mihoisingda wari sabada advocate RKS Kumar haike FR thangatpa matamadu da nupi masa adu thamari mirole amasung makon nupi masa ama pokre angang adugi blood special adu lawgre amasung blood angang adugi blood sample adu lawgre amasung blood sample adu dagi DNA adu aquis adugi ga chanai ana mahna makhatana phongdoke koda duna miyoi adubo sidri phawba parsi tawduna hanana bagi sibagi serak pekre aina advocate Kumar haike Egozadu ki matak lupa lising taraga mga ki fine amasong kohan ki amasong nupi masa adu da lupa lak tarit makhay ki compensation ama pihena na baso koda tu na wild take makatarakwa atopa Manipur ki bawda Manipur da miyam ki kongset mifam pangthokwa laygak na kudak tagi tingre anova nahagi lup kharada mifam pangthokpa ki permit pidabayana layre Manipur da hawkiba me ohum dagi horaga thokliba irang asina maram waraga nabitang ki matamda Curfew luinan ayuk nong thalgi matam tana 144 salai dona piam tinba yahandana lairingai serakasida nahunana amuk Manipur ki district kutimaki authority na order amapam thok tuna state asigi mafam purmak tam mangjong na ayaba laudrabati wakat khongset mifam khongjang jangsin bana sing bathawong sing amata yararu hairi Imphal West Imphal East Thawal Bisnupur Susanpur Tengnophal Kangpokpi amadi kaksing ki district magistrate singna kodik vidona thadorakpa serul sin hai code of criminal procedure CRPC 1973 ki section 144 ki matungina haugiba September ani amasung ahom dagi district sing asida curfew komthokpa matamdaso mi punbada athingba thamdona lairakibani luinana asigumba athingba si leiba maramna district sing asida really wakat mi from public meeting na singba simpang thokpa matamda mangjongna district authority dagi ayaba lawna akan baya thang tawtaduna lairibani aduba kanaguma miyoi kurfu kharana really wakat mi from public meeting na singba tatana pangthorakpa thengnari Harivasang asi pangthokpada mangjongna district authority dagi ayaba lawkhibasu leite masina marmu oraga miyo bagi landhom amanga ta thorakpa madi pamdaba tawduk sing thorakpa yabagi oithokpa leire asigumba thawung sing asi matam sana thingaudabadi hena pamdaba tawduk sing thorakpa yabagi oithokpa lakpadagi tangai fatana CRPC section 144 ki makada district sing asida miyam punba khongjang changsin bana singba sing asi khudak tagi athingba thamkhibani Tangai fadana asigumba khongjang sing asi yamna democratic oiba mongda sanction kadaba leirabaso mari lenaba district authority sing daki mangjongna ayaba lawgadabane karigumba asigumba ayaba si yautana makal amatagi khongjang sanction lampa thengnarabadi logi oba chapchaba action lawgalagani adumenamak athingba sida police paramilitary military amadi duty daliba government officials sing wena di council loi mangjongna mari lenaba district magistrate ki ayiwa permission jawrak pangthokpa mifam amadi procession sing ki wena so athingba sina council loi Lining laison ke mari leinaba khudam luhong kon ba amasong asiyana ke mari leinaba thoram sing ki hoinade district magistrate tagi permit lawdra baso pangthok pa yagane loinana leya ki dongan ba department sing da pangthok pa thoram sing hoida so permit mathau taroi maramasina lega na nangna thokli ba kanglon sing ase miyamna mafung phana ngak na chatpi thone state asida tangdu leitaba hansilada ba hona mina si haire thajaba yaba mafam dagi phangma pawgi mathungina lamdam asida nangna thorakiban hagi lup kharana Sinba thauram singgi wenadi mari lena basna permit amada pidaba yana leire haire aroibeda content sing asigi markui ba pau khara asiba pau dam jariba mari local news YouTube channel asidagi yangberi ba punama pathaga jari channel asina tomda kana badi subscribe tobi business subscribe tobi ramaloinana like and share to busu kawi kanupna makpo amakhanna thaga jari